ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯂꯨꯈꯣꯏ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯅꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯍꯦꯟꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯗ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯈꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯈꯝꯕ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯍꯥꯏꯔꯒꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯇꯗꯤ ꯎꯖꯔꯝꯗꯦ꯫ ꯊꯕꯥꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯅꯣꯡꯃꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯤꯕꯝ ꯆꯥꯗꯕꯁꯦ ꯍꯦꯟꯖꯤꯜꯂꯛꯂꯦ." ꯂꯨꯈꯣꯏꯅ "ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯄꯤ? ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯩ ꯄꯥꯕꯨꯡ, ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯍꯦꯛ ꯂꯦꯞꯂꯨꯕꯗ ꯅꯪ ꯑꯩꯗꯤ ꯐꯩ, ꯏꯆꯥ ꯃꯌꯥꯝꯒꯤꯁꯨ ꯈꯟꯗꯕ ꯌꯥꯕ ꯅꯠꯇꯦꯗꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯈꯪꯖꯤꯜꯂꯒ ꯁꯨꯕ ꯅꯣꯝꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯨꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯂꯝꯖꯤꯡꯕꯤꯅꯕ ꯂꯩꯇꯕꯅ ꯄꯥꯡꯒꯜꯗ ꯄꯪꯋꯥꯗ ꯋꯥꯕ, ꯀꯥꯟꯅꯕꯗꯤ ꯏꯐꯪ ꯐꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ "ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯁꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯗꯦ ꯇꯧꯔꯤꯁꯤ꯫ ꯍꯣꯠꯅꯔꯨꯕ ꯈꯨꯗꯤꯡꯁꯨ ꯑꯌꯦꯠꯀ ꯑꯄꯟꯒ ꯈꯤꯇꯪ ꯐꯒꯗ꯭ꯔꯥ ꯍꯣꯠꯅꯔꯨꯕ ꯈꯨꯗꯤꯡꯁꯨ ꯃꯇꯨꯡ ꯏꯆꯥ ꯆꯥꯗꯦ ꯇꯧꯔꯤꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯂꯧꯗꯒꯤ ꯀꯥꯔꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯗꯨ ꯏꯃꯨꯡꯗꯒꯤ ꯍꯩ ꯈꯔ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯟꯅꯕꯅꯦ ꯍꯥꯏꯗꯅ ꯅꯅꯥꯏ ꯅꯨꯄꯤꯅ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯁꯦ ꯈꯥꯏꯖꯔꯛꯂꯤ꯫ ꯑꯃꯨꯛꯇ ꯍꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ꯫ ꯅꯨꯄꯤ, ꯅꯪꯒꯤ ꯊꯧꯒꯜ ꯈꯨꯐꯁꯤꯗꯤ ꯆꯥꯕ ꯆꯥꯗꯕ ꯋꯥꯍꯩꯗꯨꯅ ꯄꯦꯜꯂꯦꯍꯦ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯕ ꯆꯥꯗꯕ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯗꯨꯅꯤ ꯃꯊꯧꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯈꯝꯕꯗꯨ ꯃꯃꯤꯠꯇ ꯃꯆꯥꯝꯇ ꯎꯔꯕꯗꯤ ꯍꯥꯏꯅ ꯋꯥꯈꯜ ꯋꯥꯔꯝꯃꯤ꯫ "ꯈꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯏꯔꯜ ꯏꯊꯨꯝꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯂꯩꯔꯕꯁꯨ ꯏꯃꯤꯠꯁꯤꯗ ꯏꯆꯥ ꯑꯃꯇꯪ ꯎꯖꯒꯦ ꯍꯥꯏꯕꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯅꯣ ꯑꯩꯅ ꯏꯃꯤꯠꯁꯤꯗ ꯏꯆꯥꯒ ꯎꯕ ꯐꯪꯖꯒꯗꯧꯔꯤꯕꯁꯤꯕꯣ?" ꯑꯁꯤ ꯈꯟꯅ ꯈꯝꯕꯗꯨ ꯃꯪꯒꯣꯜꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯝꯇꯨ ꯁꯤꯆꯤꯟ ꯁꯦꯡꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ "ꯃꯣꯏ ꯄꯥꯕꯨꯡ, ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯪꯒꯣꯜꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯁꯤꯕꯣ?" "ꯅꯨꯄꯤ, ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤ꯫ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯎꯂꯨꯒꯦ꯫ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯂꯣꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯨ ꯀꯣꯟꯊꯣꯡꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯉꯛꯂꯞꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯊꯕꯥꯗꯨ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯆꯦꯡꯐꯨꯗ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯆꯦꯡ ꯑꯃꯇ ꯌꯥꯎꯔꯝꯗꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯍꯧꯖꯤꯛꯀꯤ ꯊꯣꯡꯅꯕ ꯆꯦꯡ ꯑꯃꯠꯇ ꯂꯩꯇꯦꯅ ꯇꯧꯔꯤꯕꯁꯦ ꯀꯝꯗꯧꯅꯤ?" "ꯅꯨꯄꯤ, ꯑꯂꯨꯒꯨꯝꯕꯒꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ?" "ꯑꯂꯨꯗꯤ ꯈꯔ ꯂꯩꯔꯝꯒꯅꯤ, ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯃꯩꯗ ꯂꯧꯕ ꯍꯥꯏꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯑꯣꯏꯅꯕ ꯑꯂꯨ ꯈꯔ ꯃꯩꯗ ꯂꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯝꯕꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯌꯨ ꯌꯣꯟꯕꯤ ꯑꯃꯒꯤꯗ ꯂꯥꯛꯂꯒ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯂꯝꯃꯤ꯫ ꯌꯨ ꯌꯣꯟꯕꯤꯗꯨꯅ "ꯇꯥ ꯈꯝꯕ, ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯕꯤꯔꯣ." ꯌꯨ ꯌꯣꯟꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯝꯕꯗꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯌꯨ ꯌꯣꯟꯕꯤꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯌꯨꯝꯗ ꯍꯟꯖꯤꯟꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯃꯝꯂꯤꯕꯅꯤ꯫ ꯌꯦꯡꯉꯣ, ꯏꯔꯜ ꯏꯊꯨꯝꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯂꯩꯔꯦ, ꯑꯗꯨꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯇ ꯎꯖꯒꯦ ꯍꯥꯏꯕꯗꯤ ꯅꯣꯡꯗꯝꯕꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ." "ꯗꯥꯗꯥ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯔꯤꯅꯣ? ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯀꯣꯛ ꯊꯤꯖꯤꯜꯂꯨ ꯀꯩꯅꯣ." "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯑꯗꯨꯒꯤ ꯋꯥꯈꯜ ꯇꯧꯔꯨꯗꯦ꯫ ꯐꯔꯦ, ꯏꯕꯦꯝꯃꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯍꯥꯏꯕꯤꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯍꯜꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯈꯝꯕꯗꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯅꯕ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯍꯥꯛꯀꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯌꯥꯕ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯛꯄꯤꯅ "ꯏꯆꯦ, ꯅꯪꯕꯨ ꯋꯥ ꯑꯃ ꯇꯥꯔꯕ꯭ꯔꯣ?" ꯇꯣꯝꯕꯤꯅ "ꯀꯔꯤ ꯋꯥꯅꯣ ꯄꯥꯛꯄꯤ? ꯑꯩꯗꯤ ꯇꯥꯗꯦꯕꯣ." "ꯍꯦꯔꯥ, ꯑꯇꯩ ꯅꯠꯇꯦꯗ,
ꯏꯅꯥꯈꯨꯟꯕ ꯈꯝꯕꯗꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯣꯟꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯅꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯅꯥꯀꯜꯒꯤ ꯑꯄꯥꯕꯤꯗꯣ ꯀꯣꯛ ꯍꯦꯛ ꯁꯤꯟꯖꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯄꯥꯕꯤ ꯀꯧꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯆꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯏꯅꯥꯈꯨꯟꯕ ꯈꯝꯕꯗ ꯄꯤꯁꯤꯟꯅꯕ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯒ ꯊꯕꯥꯒꯗꯨ ꯑꯄꯥꯕꯤꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒ ꯄꯨꯟꯅ ꯂꯧꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯃꯤ ꯊꯕꯥꯅ ꯏꯆꯦ ꯅꯈꯣꯏꯒꯤꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯅꯃꯥ ꯅꯆꯥꯗ ꯂꯩꯕꯅꯤꯅ ꯏꯆꯦꯅ ꯁꯨꯔꯤꯕꯁꯤꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯂꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯅ ꯁꯨꯔꯤꯁꯦ ꯃꯦꯟꯕ ꯊꯨꯡꯕ ꯅꯠꯇꯦꯗ ꯀꯔꯥꯏꯗꯒꯤ ꯅꯣꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯀꯅꯥꯒꯤ ꯆꯥꯕ ꯈꯛ ꯇꯧꯔꯕꯗꯤ ꯐꯩꯗꯣ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯄꯣꯠꯌꯦꯡ ꯆꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯗꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯥꯈꯨꯟꯕ ꯈꯝꯕ ꯍꯣꯏꯗꯒꯤ ꯁꯦꯜ ꯈꯔ ꯅꯣꯏ ꯇꯥꯗ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯄꯨꯁꯤꯜꯂꯣꯏ ꯃꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯦꯟꯗꯣꯏꯅ ꯁꯦꯟꯗꯣꯏ ꯄꯣꯛꯇꯅ ꯌꯧꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯅꯗꯨꯅ ꯁꯥꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯅꯥꯈꯨꯟꯕ ꯈꯝꯕꯒꯤ ꯌꯨꯝꯗ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯣꯟꯅꯤ ꯇꯥꯕꯗ ꯀꯕꯣꯛ ꯂꯩꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯂꯣ ꯍꯥ ꯅꯈꯣꯏꯅ ꯂꯣꯟꯅꯤꯡꯉꯤ ꯀꯨꯁꯤ ꯂꯣꯟꯅꯤꯡꯗ꯭ꯔꯦ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯅꯠꯇꯦ ꯏꯆꯥ ꯌꯥꯎꯗꯕꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯅꯨꯄꯤ ꯑꯩ ꯅꯪꯒꯤ ꯅꯔꯜ ꯑꯗꯨꯗ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯆꯥ ꯄꯤꯕ ꯉꯝꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯅꯤ ꯑꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯣ ꯇꯧꯕꯤꯔꯣ ꯅꯅꯥꯏ ꯅꯨꯄꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛ ꯂꯩꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯈꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯕꯗꯨꯗ ꯐꯅꯗꯨꯝ ꯐꯔꯦ ꯈꯟꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯇꯣꯝꯕꯤꯒ ꯄꯥꯛꯄꯤꯒ ꯊꯦꯡꯅꯔꯝꯃꯤ ꯇꯣꯝꯕꯤꯅ ꯈꯝꯕ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯏꯆꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯁꯤꯔ ꯇꯧꯕꯅꯤ ꯅꯪꯕꯨ ꯌꯥꯝ ꯊꯨꯔꯕ꯭ꯔꯣ ꯋꯥ ꯑꯝꯇ ꯈꯟꯅꯁꯤꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯈꯝꯕꯗ ꯑꯄꯥꯕꯤꯒꯤ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯈꯝꯕꯗꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯏꯆꯦ ꯅꯍꯥꯟꯈꯩ ꯃꯗꯨꯒꯤ ꯋꯥꯈꯜꯕꯨ ꯈꯜꯂꯨꯗꯦ ꯑꯩꯗꯤ ꯏꯆꯦꯅ ꯋꯥꯗꯣ ꯍꯧꯗꯣꯛꯂꯕꯅꯤꯅ ꯋꯥꯐꯝꯗꯣ ꯑꯄꯥꯕꯤꯒꯤ ꯏꯅꯦꯒ ꯑꯃꯨꯛꯇꯪ ꯈꯟꯅꯕꯤꯌꯨ ꯃꯉꯣꯟꯗꯁꯨ ꯍꯧꯗꯣꯛꯄꯤꯌꯨꯗꯅ ꯍꯣꯏ ꯍꯣꯏ ꯄꯥꯛꯄꯤ ꯑꯩꯈꯣꯏꯅꯤ ꯃꯣꯏꯗ ꯆꯠꯂꯨꯔꯒꯦ ꯈꯝꯕ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯇꯣꯝꯕꯤ ꯑꯃꯗꯤ ꯄꯥꯛꯄꯤꯗ ꯄꯤꯔꯝꯃꯤ ꯑꯅꯤꯈꯛꯇꯨꯁꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯒ ꯈꯝꯕꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯎꯅꯗꯧꯕ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯈꯝꯕꯅ ꯆꯠꯈꯤꯕꯗꯨꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯑꯄꯥꯕꯤ ꯍꯣꯏꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯇꯣꯝꯕꯤꯅ ꯑꯄꯥꯕꯤ ꯏꯅꯦ ꯇꯣꯝꯕꯤꯅ ꯅꯃꯥꯕꯨ ꯂꯩꯇ꯭ꯔꯣ ꯅꯃꯥꯒ ꯋꯥꯔꯤꯝꯇ ꯁꯥꯒꯦ ꯇꯧꯕꯅꯤꯅꯦ ꯏꯅꯦ ꯃꯅꯤꯡꯗ ꯂꯩꯍꯧꯕꯅꯤ ꯑꯩ ꯀꯧꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯗꯨ ꯃꯅꯤꯡꯂꯣꯝꯗ ꯃꯃꯥꯕꯨ ꯀꯧꯕ ꯆꯪꯈꯤꯔꯝꯃꯤ ꯑꯄꯥꯕꯤꯅ ꯆꯪꯈ꯭ꯔꯤꯉꯩꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯝꯕꯒꯤ ꯋꯥꯐꯝꯗꯨ ꯀꯔꯝꯅ ꯍꯧꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯄꯥꯕꯤꯒꯤ ꯃꯃꯥꯁꯨ ꯃꯅꯤꯡꯗꯒꯤ ꯇꯥꯍꯥ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯇꯣꯝꯕꯤꯌꯥ ꯀꯔꯤ ꯂꯩꯔꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯆꯠꯊꯣꯔꯛꯄꯕꯣ ꯌꯦ ꯏꯅꯥꯎꯄꯥꯛꯄꯤꯁꯨ ꯌꯥꯎꯔꯛꯂꯤꯗꯅ ꯀꯔꯤꯅꯣ ꯍꯧꯅꯔꯒ ꯍꯦꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯣ ꯌꯥꯝ ꯑꯔꯨꯕ ꯋꯥꯒ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯄꯥꯛꯄꯤꯅ ꯏꯆꯦ ꯉꯁꯤꯗꯤ ꯏꯆꯦ ꯇꯣꯝꯕꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯅꯔꯒꯅꯦ ꯏꯆꯥꯒꯤ ꯋꯥ ꯑꯝꯇꯪ ꯈꯟꯅꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯥꯈꯨꯟꯕ ꯈꯝꯕꯒꯤ ꯃꯔꯝꯗ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ ꯑꯄꯥꯕꯤꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤ ꯅꯧꯔꯤꯕꯤꯗꯨꯕꯨ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨ ꯐꯪꯍꯟꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕ ꯃꯔꯝꯅ ꯏꯅꯥꯈꯨꯟꯕ ꯈꯝꯕꯒꯤ ꯁꯦꯜ ꯇꯣꯜꯂꯨꯕꯅ ꯇꯥꯊꯤ ꯆꯩꯕꯁꯨ ꯉꯝꯂꯝꯗꯦ ꯏꯅꯥꯎ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨ ꯋꯥꯐꯝꯗꯣ ꯏꯆꯥꯅꯨꯄꯤꯒ ꯈꯨꯞꯅ ꯑꯝꯇ ꯈꯟꯅꯈꯤꯒꯦ ꯏꯆꯥꯒꯤ ꯋꯥ ꯇꯥꯗꯅ ꯑꯩꯅ ꯍꯦꯛꯇ ꯂꯦꯞꯊꯣꯛꯄꯁꯨ ꯃꯃꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯕꯗꯣ ꯄꯥꯝꯗꯕ ꯑꯄꯥꯕꯤꯒꯤ ꯃꯃꯥꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯗꯨ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯅ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯑꯅꯤꯗꯨꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯄꯥꯕꯤꯒ ꯀꯨꯞꯅ ꯈꯟꯅꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯔ ꯊꯣꯛꯂꯛꯂꯕ ꯇꯨꯡꯗ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯣꯝꯕꯤꯅ ꯃꯈꯣꯏꯒ ꯋꯥꯕꯗꯣ ꯀꯣꯛꯅꯕ ꯍꯥꯏꯕꯤꯔꯒ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯍꯟꯅꯤꯡꯗ꯭ꯔꯤ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯒ ꯍꯤꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯥꯟꯅꯗꯦ
ꯃꯤꯒꯤ ꯐꯅꯕ ꯁꯤꯟꯕꯗꯤ ꯀꯥꯟꯅꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯄꯥꯕꯤꯒꯤ ꯃꯃꯥꯗꯨ ꯅꯨꯄꯤ ꯑꯅꯤꯅ ꯍꯟꯈ꯭ꯔꯕꯗ ꯃꯌꯨꯝꯗ ꯁꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯀꯌꯥꯗꯨ ꯁꯤꯠꯇ꯭ꯔꯤꯕꯅ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯩ ꯅꯪꯉꯦ ꯍꯥꯏꯗꯨꯅꯕꯨ ꯏꯆꯥꯕꯨ ꯍꯦꯛꯇ ꯃꯤꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯒꯗ꯭ꯔꯣ? ꯑꯐꯕꯅꯤ ꯈꯜꯂꯕꯗꯤ ꯀꯔꯤꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯀꯔꯤꯒꯤ ꯄꯤꯗ꯭ꯔꯤꯕ? ꯏꯃꯥ, ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯨꯗ ꯑꯗꯨꯛ ꯁꯥꯎꯅ ꯂꯩꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯍꯧꯖꯤꯛꯇ ꯅꯅꯦ ꯇꯣꯝꯕꯤꯒ ꯄꯥꯛꯄꯤꯒ ꯂꯥꯛꯂꯝꯕꯗꯣ ꯈꯪꯉꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯄꯥꯕꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯞꯄꯗ ꯎꯔꯒ ꯃꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠꯅ ꯐꯠ ꯇꯩꯊꯣꯛꯆꯩ꯫ ꯀꯔꯤ ꯀꯞꯂꯤꯕꯅꯣ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ? ꯃꯣꯏꯅ ꯄꯪꯌꯥ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯕꯨ ꯁꯦꯜ ꯈꯔ ꯂꯩ ꯍꯥꯏꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯀꯨꯁꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥ, ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯈ꯭ꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯁꯨ ꯀꯣꯛꯂꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤꯕꯨ ꯀꯅꯥꯅꯁꯨ ꯄꯥꯝꯕ ꯅꯠꯇꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯗꯨ ꯃꯃꯥꯅ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯑꯄꯥꯕꯤꯁꯨ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯄꯥꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯗꯨꯗ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯒ ꯊꯕꯥꯒꯗꯨ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯄꯥꯡꯕꯗꯨꯝꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯃꯆꯥꯗꯨ ꯏꯁꯤꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯇꯨꯔꯦꯜ ꯃꯆꯥꯗꯨ ꯄꯟ ꯊꯤꯡꯂꯝꯃꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯉꯥꯕꯨ ꯏꯂꯩ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯕ ꯇꯧꯔꯤꯕꯁꯦ꯫ ꯅꯨꯄꯤ, ꯂꯩꯔꯝꯕ ꯈꯔꯗꯣ ꯍꯦꯛꯇ ꯐꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨ ꯀꯣꯝꯄꯥꯛ ꯑꯃꯃꯝ ꯄꯥꯏꯔꯒ ꯁꯤꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡꯗꯨ ꯀꯪꯊꯔꯛꯄꯗ ꯉꯥ ꯃꯆꯥ ꯈꯔ ꯎꯔꯤꯕꯗꯨ ꯐꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯅꯩꯕ ꯏꯁꯤꯡ ꯃꯔꯛꯇꯨꯗꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯦꯡꯂꯤ ꯆꯠꯂꯤꯕꯗꯨ ꯊꯕꯥꯅ ꯎꯔꯛꯂꯝꯃꯤ꯫ ꯑꯩꯃꯥ, ꯃꯣꯏ ꯄꯥꯕꯨꯡ, ꯑꯁꯤꯗ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯃ ꯆꯠꯇꯅ ꯂꯩꯔꯤ꯫ ꯀꯔꯥꯏꯅꯣꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯁꯅꯥ ꯃꯆꯨꯒꯤ ꯉꯥꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯁꯅꯥ ꯃꯆꯨꯒꯤ ꯉꯥꯗꯨ ꯎꯕꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ, ꯃꯁꯤ ꯐꯥꯖꯤꯜꯂꯒ ꯇꯣꯉꯥꯟꯅ ꯊꯝꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯁꯅꯥ ꯃꯆꯨꯒꯤ ꯉꯥꯗꯨ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯇꯨꯡꯒꯣꯜ ꯑꯃꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯉꯥ ꯑꯔꯩꯕ ꯃꯈꯩ ꯐꯥꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯤꯒ ꯄꯥꯛꯄꯤꯒꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯈꯝꯕꯗ ꯑꯄꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯝꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ, ꯏꯅꯦꯗꯨꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯣ? ꯃꯆꯥꯅꯨꯄꯤꯗꯨ ꯑꯩꯒꯤ ꯌꯨꯝꯗ ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯁꯦꯟꯗꯣꯏ ꯍꯨꯜꯂꯒ ꯑꯗꯨꯝ ꯂꯣꯏꯈꯤꯕ ꯇꯥꯕꯅꯤ꯫ ꯇꯣꯝꯕꯤꯅ, ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯒ ꯂꯥꯛꯂꯤꯕꯁꯤꯁꯨ ꯀꯥꯟꯅꯗꯦ꯫ ꯑꯇꯣꯞꯄ ꯑꯣꯏꯅ ꯌꯦꯡꯒꯦꯁꯨ ꯌꯦꯡꯂꯣ ꯏꯕꯨꯡꯉꯣ, ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒ ꯄꯥꯛꯄꯤꯒꯗꯨ ꯈꯝꯕꯗ ꯑꯇꯣꯞꯄ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯂꯛꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯝꯕꯁꯨ ꯃꯈꯣꯏꯅ ꯈꯔ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯌꯥꯕ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯕꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯒ ꯊꯕꯥꯒꯗꯨ ꯁꯅꯥ ꯃꯆꯨꯒꯤ ꯉꯥꯗꯨ ꯍꯦꯛ ꯐꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯄꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯃꯆꯥꯁꯦ ꯑꯆꯝꯕ ꯉꯥ ꯑꯣꯏꯗꯕ ꯖꯥꯠꯅꯤ꯫ ꯃꯁꯤ ꯍꯦꯛ ꯐꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯆꯨꯝꯃꯤ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯃꯁꯤꯒꯤ ꯉꯥꯁꯤ ꯍꯤ ꯌꯥꯏꯁꯦꯟꯕ ꯉꯥ ꯁꯣꯏꯅ ꯑꯣꯏꯒꯅꯤ꯫ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ, ꯀꯅꯥꯁꯨ ꯈꯪꯍꯟꯒꯅꯨ꯫ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯃꯆꯥꯗꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯝꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯕꯗ ꯂꯥꯏꯅꯤꯡ ꯑꯣꯏꯕꯗꯨ ꯎꯕꯗ ꯀꯕꯨꯛ ꯂꯩꯗꯨ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯅꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤꯀꯣ꯫ ꯅꯨꯄꯤꯕꯨ ꯃꯆꯥ ꯌꯥꯎꯔꯒ ꯅꯨꯡꯁꯤꯅ ꯍꯦꯛ ꯇꯧꯕꯤꯕ, ꯑꯗꯨꯒ ꯃꯆꯥ ꯌꯥꯎꯗ꯭ꯔꯒꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯕ꯫ ꯏꯆꯥ ꯌꯥꯎꯗꯕꯁꯤꯕꯨ ꯑꯩꯅ ꯌꯥꯎꯅꯤꯡꯗꯗꯅ ꯌꯥꯎꯗꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ꯫ ꯑꯁꯤ ꯈꯟꯅ ꯀꯕꯣꯛꯂꯩ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯅ ꯃꯪꯒꯣꯜꯗꯥꯔꯤꯗꯨꯗ ꯃꯄꯨꯔꯣꯏꯕꯕꯨ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯁꯨ ꯌꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯃꯁꯥꯗꯣ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯒꯦ ꯍꯥꯏꯗꯗꯅ ꯃꯄꯥꯜꯁꯤꯗ ꯀꯅꯥ ꯉꯥꯏꯔꯝꯂꯤꯕꯅꯣ? ꯌꯨ ꯑꯁꯦ ꯇꯥꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯂꯥꯛꯂꯒ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯅꯥꯏ ꯅꯨꯄꯤꯅ ꯉꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯕꯨꯅꯤ, ꯏꯃꯨꯡꯗ ꯂꯦꯡꯁꯤꯜꯂꯁꯤ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛ ꯂꯩꯅ ꯈꯝꯕꯕꯨ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯄꯥꯕꯤ ꯃꯃꯥ ꯃꯆꯥꯅ ꯏꯅꯥꯛ ꯈꯨꯟꯕ ꯈꯝꯕꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯗꯨꯒꯤ ꯁꯦꯟꯗꯣꯏ ꯄꯤꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯝꯕ ꯑꯄꯥꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯅꯦ, ꯏꯅꯦ, ꯍꯣꯏꯅꯦ." "ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯍꯣꯏꯅꯦ, ꯁꯦꯟꯗꯣꯏ ꯃꯇꯝ ꯑꯣꯏꯔꯦ. ꯃꯃꯥꯡ ꯊꯥꯁꯨ ꯄꯤꯗꯦ, ꯃꯃꯥꯡꯒꯤꯁꯨ ꯄꯤꯗꯦ. ꯍꯟꯗꯛꯀ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯑꯔꯦꯞꯄ ꯋꯥ ꯑꯃ ꯍꯥꯏꯅꯔꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯦ." ꯈꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯥꯕꯤꯒꯤ ꯃꯃꯥꯗꯨ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯐꯝ ꯈꯪꯗ ꯂꯩꯔꯝꯃꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯄꯥꯕꯤꯁꯨ ꯊꯣꯡꯖꯤꯜꯗꯒꯤ ꯌꯦꯡꯂꯝꯃꯤ꯫ ꯑꯄꯥꯕꯤꯒꯤ ꯃꯃꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯈꯝꯕꯗꯨ ꯁꯨꯛꯇꯣꯛꯂꯒ ꯑꯄꯥꯕꯤꯒꯤ ꯃꯃꯥꯗ ꯌꯦꯡꯂꯝꯃꯤ꯫ "ꯏꯅꯦ, ꯏꯅꯦ ꯍꯣꯏꯅ ꯄꯤꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯑꯩꯅ ꯂꯧꯕ ꯇꯥꯕꯅꯦ. ꯏꯅꯦ ꯍꯣꯏ ꯃꯨꯟꯅ ꯈꯜꯂꯣ. ꯑꯩ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯃꯇꯝ ꯄꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕꯗꯨ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯄꯥꯕꯤꯒꯤ ꯃꯃꯥꯗꯤ ꯈꯝꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕꯅ ꯊꯝꯂꯝꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯄꯥꯕꯤꯁꯨ ꯃꯗꯨ ꯃꯉꯥꯏ. ꯃꯃꯥ ꯃꯆꯥꯒꯤꯗꯤ ꯌꯨꯝꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯖꯕ ꯅꯠꯇꯦ. ꯑꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜꯗ ꯂꯧꯈ꯭ꯔꯕꯗꯤ ꯀꯔꯥꯏꯗ ꯂꯩꯔꯨꯅꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ "ꯏꯃꯥ, ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯇꯥ ꯈꯝꯕꯅ ꯂꯧꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏꯗ ꯂꯩꯅꯤ? ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯤ ꯅꯪꯅ ꯋꯥꯔꯨꯅꯨ. ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯐꯅꯕ ꯍꯣꯠꯅꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯀꯞꯇꯅꯕ ꯀꯟꯅ ꯍꯣꯠꯅꯔꯒ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯄꯥꯕꯤꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯈꯪꯂꯝꯃꯤ꯫ "ꯏꯃꯥ, ꯅꯍꯥꯛꯅ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯎꯠꯇꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯏꯃꯥꯒꯤ ꯑꯋꯥꯕꯗꯣ ꯅꯆꯥ ꯑꯩꯅ ꯈꯪꯏ. ꯏꯃꯥ, ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ?" ꯑꯁꯤ ꯈꯟꯗꯨꯅ ꯑꯄꯥꯕꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯇꯣꯝꯕꯤ ꯑꯃꯗꯤ ꯄꯥꯛꯄꯤꯅ ꯍꯧꯗꯣꯛꯂꯝꯕ ꯈꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯑꯄꯥꯕꯤ ꯃꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ "ꯏꯅꯦ, ꯏꯅꯦ." "ꯑꯩꯃ, ꯑꯄꯥꯕꯤ, ꯀꯔꯤ ꯂꯩꯔꯦ?" ꯑꯄꯥꯕꯤ ꯇꯣꯝꯕꯤꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯍꯦꯛ ꯍꯧꯗꯣꯛꯄ ꯉꯝꯖꯔꯝꯗꯦ. ꯏꯌꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ, ꯏꯌꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ?" ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯥꯕꯤ ꯇꯞꯅ ꯏꯅꯥꯛ ꯈꯨꯟꯕ ꯈꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ. ꯀꯔꯤꯒꯤꯁꯨ ꯍꯔꯥꯎꯔꯣꯏ? ꯏꯅꯥꯛ ꯈꯨꯟꯕ ꯈꯝꯕꯒꯤ ꯅꯨꯄꯤ ꯁꯤꯟꯕ ꯍꯥꯏꯕꯁꯤ ꯁꯦꯜ ꯐꯪꯒꯗꯧꯔꯤꯕꯅꯤ. "ꯏꯕꯦꯝꯃ, ꯅꯪꯅꯕꯨ ꯌꯥꯔꯕꯗꯤꯅꯦ, ꯑꯩ ꯈꯝꯕꯒ ꯋꯥꯏꯒ ꯇꯥꯟꯅꯔꯒꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ. ꯑꯗꯨꯕꯨ ꯅꯈꯣꯏ ꯏꯃꯥꯅꯕꯨ ꯌꯥꯅꯤꯡꯒꯗ꯭ꯔꯣ?" "ꯏꯃꯥꯅꯗꯤ ꯄꯥꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯗꯨ ꯑꯃꯨꯛ ꯑꯄꯥꯕꯤꯒꯤ ꯃꯃꯥꯅ ꯊꯤꯡꯂꯛꯂꯅꯤ ꯈꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯔꯤꯕꯗꯨꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤ. "ꯕꯦꯝꯃ, ꯅꯈꯣꯏ ꯏꯃꯥꯗꯁꯨ ꯏꯅꯦꯅ ꯐꯖꯅ ꯍꯥꯏꯔꯒꯦ. ꯑꯗꯨꯗꯤ ꯏꯅꯦ, ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤ ꯃꯌꯨꯝꯂꯣꯝꯗ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯇꯣꯟꯗꯣꯟꯗꯨ ꯃꯃꯥ ꯃꯄꯥꯅ ꯏꯁꯤꯠꯂꯨꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯏꯔꯣꯏꯕꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨ ꯏꯔꯩꯗꯧꯅ ꯎꯪꯁꯤꯟꯗꯨꯅ ꯇꯣꯟꯗꯣꯟꯕꯗꯨ ꯏꯔꯩꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯁꯤꯡ ꯀꯨꯝꯗꯕ ꯑꯉꯥꯡ ꯑꯃ ꯂꯨꯈꯣꯏ ꯍꯣꯏꯗ ꯄꯥꯎ ꯇꯝꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ "ꯈꯨꯔꯥ, ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ?" ꯑꯉꯥꯡ ꯑꯗꯨ ꯃꯆꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯨꯈꯣꯏꯗ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯒꯤ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏ ꯂꯋꯥꯏꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ꯫ "ꯍꯥꯏ ꯃꯃꯥ, ꯇꯨꯔꯦꯜꯗ ꯑꯃꯨꯛꯇ ꯊꯨꯅ ꯆꯠꯁꯤꯜꯂꯣ. ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯇꯍꯥ ꯇꯨꯔꯦꯜ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯂꯥꯎꯔꯛꯄꯗꯨꯗ ꯇꯍꯥ ꯇꯨꯔꯦꯜ ꯇꯝꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ, "ꯏꯕꯨꯡꯉꯣ, ꯀꯝꯗꯧꯅ ꯇꯧꯈ꯭ꯔꯤꯕꯅꯣ?" "ꯈꯨꯔꯥ, ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯔꯣꯏꯕꯤ ꯁꯥꯟꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯏꯔꯩ ꯑꯃꯅ ꯇꯣꯟꯗꯣꯟꯕꯕꯨ ꯀꯣꯏꯁꯤꯜꯂꯒ ꯆꯦꯟꯊꯈꯤꯕꯅꯤ." ꯊꯕꯥꯅ, "ꯏꯃꯥꯒꯤ ꯇꯣꯝꯕ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ?" "ꯅꯨꯄꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯀꯞꯀꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫
ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯁꯨ ꯃꯍꯩ ꯑꯉꯥꯡ ꯏꯁꯤꯡ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯌꯦꯡꯕ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯀꯌꯥꯅ ꯏꯔꯨꯞꯇꯨꯅ ꯊꯤꯔꯕꯁꯨ ꯇꯣꯟꯗꯣꯟꯕꯒꯤ ꯃꯆꯥꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯈꯨꯔꯥ, ꯁ꯭ꯋꯥꯏꯗ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯈꯟꯕꯗ ꯏꯔꯤꯅ ꯆꯦꯟꯊꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯇꯨꯔꯦꯜꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯇꯩꯗꯁꯨ ꯊꯤꯕꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯑꯇꯩ ꯃꯐꯝꯗꯁꯨ ꯊꯤꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯇꯣꯟꯗꯣꯟꯕꯒꯤ ꯃꯆꯥꯗꯨ ꯇꯨꯔꯦꯜꯒꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯂꯧꯈꯠꯂꯛꯂꯝꯃꯤ꯫ ꯊꯕꯥꯅ, "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯀꯔꯤꯅꯣ? ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥꯒꯤ ꯑꯇꯣꯝꯕ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯗꯨ ꯀꯣꯟꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯀꯞꯂꯝꯃꯤ꯫ ꯂꯨꯀꯣꯏꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠꯅ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯗꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯈꯨꯜ ꯂꯩꯀꯥꯏ ꯆꯪꯗꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯕꯥꯅ, "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯏꯆꯥ ꯎꯗꯅ ꯏꯃꯥ ꯀꯔꯝꯅ ꯂꯦꯜꯂꯨ ꯍꯥꯏꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ, ꯅꯪꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯤꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯈꯔ ꯀꯣꯛꯂꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯃꯆꯥ ꯇꯣꯝꯕꯕꯨ ꯀꯥꯏꯅꯕꯗꯨꯗ ꯋꯥꯈꯜ ꯐꯨꯡꯕꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯕꯅ, "ꯇꯥ ꯂꯨꯈꯣꯏ, ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯏꯆꯥ ꯇꯣꯟꯗꯣꯟꯕꯒꯤ ꯃꯄꯨꯟꯁꯤ ꯇꯦꯟꯅ ꯇꯝꯂꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯂꯨꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯤꯗꯨ ꯑꯄꯥꯕꯤꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯄꯥꯕꯤꯒꯤ ꯃꯃꯥꯗꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗꯤ ꯄꯥꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯍꯥꯛꯁꯨ ꯌꯥꯅꯤꯡꯗ ꯌꯥꯕ ꯇꯥꯔꯝꯃꯤ꯫ "ꯏꯕꯦꯝꯃ, ꯇꯣꯝꯕꯤ, ꯏꯕꯦꯝꯃꯅ ꯈꯔ ꯐꯅꯕ ꯍꯦꯛ ꯁꯤꯟꯕꯤꯔꯣ." "ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯄꯥꯕꯤꯒꯤ ꯃꯃꯥꯗꯤ ꯇꯣꯝꯕꯤ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯐꯤꯖꯤꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯄꯥꯕꯤꯗꯨ ꯊꯣꯡꯖꯤꯟꯗ ꯀꯤꯔꯨ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯃꯥ, ꯅꯆꯥꯅ ꯄꯥꯕꯅ ꯊꯝꯂꯝꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯃꯤꯒꯤ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯂꯦꯞꯂꯦ꯫ ꯏꯃꯥ, ꯅꯁꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ." ꯑꯄꯥꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯖꯕꯗꯨꯗ ꯑꯄꯥꯕꯤꯒꯤ ꯃꯃꯥꯗꯨ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯗꯨ ꯄꯦꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯕꯥꯗꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯧꯔꯝꯃꯤ꯫ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ, "ꯊꯕꯥ, ꯅꯪꯕꯨ ꯆꯥꯛꯁꯤ ꯈꯤꯇꯪ ꯆꯥꯁꯤ ꯀꯩꯗꯧꯕꯒꯦ? ꯅꯪꯅ ꯀꯔꯤꯝꯇ ꯆꯥꯗ ꯊꯛꯇ ꯂꯩꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯂꯦ꯫ ꯅꯁꯥꯗꯨ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ." "ꯃꯣꯏ ꯄꯥꯕꯨꯡ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯑꯩꯅ ꯆꯥꯔ ꯊꯛꯂꯒ ꯏꯆꯥꯅ ꯀꯔꯤꯝꯇ ꯆꯥꯗ ꯊꯛꯇꯅ ꯂꯩꯕꯗꯣ ꯑꯩ ꯉꯝꯂꯣꯏꯌꯦ, ꯑꯩ ꯉꯝꯂꯣꯏꯌꯦ." "ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪ ꯅꯁꯥꯏ ꯈꯟꯗ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯏꯆꯥ ꯑꯇꯩꯁꯤꯒꯤꯁꯨ ꯅꯪ ꯈꯤꯇꯗꯤ ꯈꯜꯂꯨ ꯀꯩꯗꯧꯕꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯊꯕꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯆꯥ ꯈꯔ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯆꯥꯛꯈꯨꯝ 3ꯈꯛ ꯁꯨꯔꯛꯄꯗ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯤꯒ ꯄꯥꯛꯄꯤꯒꯅ ꯁꯤꯟꯗꯨꯅ ꯑꯄꯥꯕꯤꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯈꯝꯕꯒ ꯂꯧꯈꯠꯄꯒꯤ ꯊꯧꯔꯝ ꯃꯆꯥ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯈꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ, "ꯏꯕꯦꯝꯃ, ꯅꯁꯛ ꯍꯥꯏꯔ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ. ꯂꯩꯁꯥꯕꯤ ꯅꯪꯅ ꯄꯥꯈꯪ ꯅꯥꯞ ꯂꯥꯎꯕ ꯑꯃꯗ ꯂꯩꯒꯦ ꯍꯥꯏꯗꯗꯅ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯁꯤꯗ ꯂꯩꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ. ꯀꯔꯤꯒꯤꯅꯣ? ꯏꯆꯦ, ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ. ꯏꯆꯦꯅ ꯅꯅꯥꯎꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯃꯛꯅꯤ ꯈꯟꯕꯤꯌꯨ." "ꯍꯔꯦ, ꯅꯪꯕꯨ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯃꯛꯅꯤ ꯈꯜꯂꯣꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯜꯂꯒ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯝꯃꯤ꯫ ꯑꯄꯥꯕꯤꯗꯤ ꯀꯕꯣꯛꯂꯩꯒꯤ ꯃꯇꯧꯗꯨꯗ ꯀꯤꯔꯨ ꯇꯧꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯈꯝꯕꯗꯨ ꯍꯥꯟꯅꯗꯤ ꯅꯨꯡꯇꯤꯒꯤ ꯌꯨ ꯉꯥꯎꯗꯨꯅ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤ ꯈꯪꯂꯝꯗꯕꯗꯨ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ, "ꯃꯁꯤꯒꯤ ꯑꯉꯥꯡ ꯃꯤꯉꯝꯕꯤꯁꯦ ꯀꯔꯤ ꯂꯩꯋꯥ ꯋꯥꯏꯕꯅꯣ ꯈꯪꯗꯦꯅꯦ.
ꯑꯩꯒꯤ ꯅꯨꯄꯥ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯌꯨ ꯌꯥꯗꯕꯁꯦ ꯃꯥꯅ ꯄꯨꯡꯁꯣꯛꯂꯩ ꯁꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯦ ꯃꯤꯠꯁꯤ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯑꯁꯣꯝꯗ ꯊꯕꯥꯗꯨ ꯃꯆꯥꯅꯨꯄꯥ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜꯗꯨ ꯃꯆꯥꯇꯩ ꯍꯣꯠꯅꯕꯗ ꯇꯞꯅ ꯇꯞꯅ ꯀꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯏꯊꯥ ꯊꯥꯖꯗꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯏꯃꯤꯠ ꯊꯧꯕ ꯃꯥꯏꯕ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕꯗꯨꯅ ꯊꯕꯥꯕꯨ ꯍꯦꯛ ꯎꯕꯗ ꯉꯥꯏꯍꯥꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯦꯝꯃ ꯅꯍꯥꯛꯀꯤ ꯏꯃꯨꯡꯗ ꯃꯍꯤ ꯃꯌꯥꯏ ꯆꯦꯟꯕ ꯄꯣꯠꯁꯛ ꯑꯃ ꯂꯣꯠꯇꯨ ꯂꯩꯕ꯭ꯔꯥ ꯊꯕꯥ ꯃꯥꯏꯕꯗꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛꯉꯛꯂꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯏꯄꯟ ꯑꯃꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯏꯕꯦꯝꯃ ꯑꯩꯁꯦ ꯆꯍꯤ 30ꯃꯨꯛ ꯁꯨꯔꯦ ꯑꯩꯅ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯁꯤ ꯄꯥꯏꯔꯛꯄꯁꯤ ꯑꯗꯨꯅ ꯏꯕꯦꯝꯃꯕꯨ ꯍꯦꯛ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯂꯦ ꯍꯣꯏ ꯏꯄꯟ ꯀꯅꯥꯅꯁꯨ ꯈꯪꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯍꯤ ꯃꯌꯥꯏ ꯆꯦꯟꯕ ꯄꯣꯠꯁꯛ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯔꯕꯒꯦ ꯏꯕꯦꯝꯃ ꯃꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯛꯂꯟ ꯌꯥꯝꯅ ꯂꯥꯛꯂꯝꯒꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯅꯈꯣꯏꯒꯤ ꯅꯐꯝꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯁꯨ ꯂꯩꯔꯝꯒꯅꯤ ꯊꯕꯥ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯟꯗꯣꯟꯕꯅ ꯁꯅꯥ ꯃꯆꯨꯒꯤ ꯉꯥꯗꯨ ꯐꯥꯔꯛꯄ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯈꯤꯗꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯏꯄꯟꯅ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯆꯨꯝꯕꯅꯤ ꯃꯍꯤ ꯃꯌꯥꯏ ꯆꯦꯟꯕ ꯄꯣꯠꯁꯛ ꯑꯗꯣ ꯄꯨꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯛꯇꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯈꯤꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯃꯆꯥ ꯑꯇꯣꯝꯕꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯥꯏꯕꯗꯨꯅ ꯊꯕꯥꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯤ ꯃꯌꯥꯏ ꯆꯦꯟꯕ ꯁꯅꯥꯒꯤ ꯉꯥ ꯑꯗꯨꯕꯨ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯕꯒꯤ ꯅꯤꯌꯣꯝ ꯀꯥꯡꯂꯣꯟꯁꯨ ꯇꯥꯛꯄꯤꯔꯝꯂꯒ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯄꯥꯕꯤꯗꯨ ꯊꯥ ꯂꯦꯞꯂꯝꯃꯤ ꯃꯗꯨ ꯈꯪꯕꯗ ꯀꯕꯣꯛꯂꯩꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯃꯆꯥ ꯌꯥꯎꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯁꯣꯏꯅ ꯇꯥꯟꯊꯣꯔꯛꯄ ꯁꯣꯏꯔꯔꯣꯏꯁꯦ ꯑꯁꯤ ꯈꯟꯅ ꯀꯕꯣꯛꯂꯩꯗꯨ ꯑꯄꯥꯕꯤꯒꯤ ꯈꯣꯏꯖꯤꯈꯥꯗ ꯃꯤꯇꯝꯂꯤꯕ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄ ꯄꯥꯝꯂꯝꯃꯤ ꯑꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯃꯥꯏꯕ ꯑꯃꯨꯒꯤꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ ꯑꯃꯨꯅ ꯏꯕꯦꯝꯃ ꯀꯕꯣꯛꯂꯩ ꯏꯊꯥ ꯊꯥꯖꯗꯅ ꯏꯕꯦꯝꯃꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯗꯥꯗꯥ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯥꯗꯅ ꯄꯥꯡꯗꯕ ꯌꯥꯗꯕ ꯅꯆꯜꯒꯤ ꯃꯇꯦꯡ ꯑꯃ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯨ ꯃꯥꯏꯕꯗꯨꯗ ꯇꯝꯂꯝꯃꯤ ꯃꯥꯏꯕ ꯑꯃꯨ ꯃꯗꯨ ꯇꯥꯕꯗ ꯈꯤꯇꯪ ꯈꯧꯇꯛꯆꯔꯝꯃꯤ ꯃꯍꯥꯛꯇꯤ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯅ ꯃꯤ ꯍꯥꯠꯄꯒꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯁꯥꯕꯨꯡ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯈꯟꯊꯔꯝꯃꯤ ꯐꯔꯦ ꯏꯕꯦꯝꯃꯅ ꯍꯥꯏꯔꯕꯅꯤꯅ ꯃꯅꯥ ꯍꯤꯗꯥꯛ ꯑꯃ ꯄꯤꯔꯒꯦ ꯃꯗꯨꯕꯨ ꯆꯥꯔꯕꯗꯤ ꯃꯤꯔꯣꯟꯕꯤꯗꯨꯒꯤ ꯈꯣꯏꯖꯤꯈꯥꯗ ꯃꯤꯇꯝꯂꯤꯕ ꯅꯋꯥ ꯑꯉꯥꯡꯗꯣ ꯑꯗꯨꯃꯛ ꯃꯔꯥꯏꯅ ꯁꯤꯖꯔꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯀꯕꯣꯛꯂꯩꯗ ꯃꯅꯥ ꯍꯤꯗꯥꯛ ꯑꯃ ꯄꯤꯔꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯃꯅꯥ ꯍꯤꯗꯥꯛꯇꯨ ꯍꯔꯥꯎꯅ ꯂꯧꯔꯒ ꯃꯌꯨꯝ ꯇꯥꯟꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯃꯤ ꯀꯟꯕꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯂꯨꯔꯦ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛꯇꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯃꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯀꯕꯣꯛꯂꯩꯅ ꯐꯕ ꯁꯥꯗꯨꯅ ꯑꯄꯥꯕꯤꯒꯤ ꯆꯥꯕ ꯊꯛꯄ ꯁꯦꯕꯥ ꯁꯤꯕꯤ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯄꯥꯕꯤꯗꯨ ꯃꯃꯥ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯅ ꯑꯉꯥꯎꯕꯤ ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ ꯅꯪꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯃꯛꯅꯤ ꯈꯜꯂꯨ ꯍꯥꯏꯗꯅ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯕꯨꯅꯦ ꯅꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦꯃꯨꯛꯅꯤ ꯈꯟꯒꯗꯕꯅꯤ ꯏꯆꯦ ꯑꯩꯁꯨ ꯏꯆꯦꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯃꯛꯅꯤ ꯍꯥꯏꯅ ꯅꯅꯥꯎꯅ ꯈꯟꯖꯔꯤꯕꯅꯤ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯗꯨ ꯀꯞꯂꯛꯂꯝꯃꯤ ꯀꯕꯣꯛꯂꯩ ꯑꯄꯥꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯨꯕꯗꯨꯒ ꯇꯥꯌꯣꯟꯅꯔꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯏꯆꯦ ꯑꯩꯒꯤ ꯈꯣꯏꯖꯤꯈꯥꯗ ꯃꯤꯇꯝꯂꯤꯕ ꯅꯋꯥ ꯑꯉꯥꯡꯁꯦ ꯏꯆꯦꯒꯤꯁꯨ ꯏꯆꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯆꯦ ꯀꯕꯣꯛꯂꯩ ꯑꯄꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯊꯋꯥꯏ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯡꯍꯟꯒꯦ ꯈꯜꯂꯨꯕꯗꯨ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝꯗ ꯑꯄꯥꯕꯤꯗꯗꯤ ꯇꯝꯂꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯕꯣꯛꯂꯩꯗꯨ ꯃꯥꯏꯕ ꯑꯃꯨꯒꯤꯗ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯃ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯗꯥꯗꯥ
ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯇꯥꯗꯗꯒꯤ ꯂꯧꯕ ꯃꯅꯥ ꯍꯤꯗꯥꯛ ꯑꯗꯣ ꯀꯣꯛꯅꯅꯕ ꯍꯤꯗꯥꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯏꯕꯦꯝꯃ, ꯃꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯇꯥꯗ, ꯑꯩꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯇꯥꯗꯅ ꯇꯥꯛꯄꯤ꯫ ꯏꯕꯦꯝꯃ, ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ꯫ ꯃꯅꯥ ꯍꯤꯗꯥꯛꯇꯣ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯅꯠꯇꯦ, ꯃꯄꯥꯡꯒꯜ ꯀꯟꯅꯕꯅꯤ꯫ ꯀꯕꯣꯛꯂꯩ ꯃꯥꯏꯕ ꯑꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯄꯥꯕꯤꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯈꯝꯕꯒꯤ ꯃꯔꯜꯗꯨ ꯀꯥꯏꯊꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯝꯕ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯃꯍꯥꯛꯀꯤꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖ ꯐꯪꯕꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯄꯥꯕꯤꯒ ꯀꯕꯣꯛꯂꯩꯒꯁꯨ ꯑꯗꯨꯃꯉꯥꯏ, ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫